अहानबदा मरुओइबा पाउसिंग पिजरी पोलिंग स्टेशन तरातरेता अमुक हन्ना रिपोल तौननबा मणिपुर प्रदेश कांग्रेस कमिटीना चीफ इलेक्टोरल ऑफिसर दा वाकतख्रे प्राइम मिनिस्टर नरेंद्र मोदी बु लाइरबसिंगदगी लूट तौबा मियोय अमनी हाइना मालिक अर्जुन खारगेना फोंदोक्रे कुकी खुलाई पाइबसिंगना कापसिलकबा बॉम्ब पोखाइबदा सीआरपीएफ पर्सनल अनि लेखिद्रे अमदी मणिपुर थोकलिबा इरांग असी चही अमा फाजिलकलबा फावबा इंग तपा हंजिलकले हाइबगी ममी अमत उद्री हाइना कोकोमीना फोंदोक्रे खुरुमजरी ममी टीवी न्यूज की मणिपुरी पाव मियेंग ताबिरुमनिबसिंबु बेबिता कुंथौजमना तरामना उक्चरी पाव संदोकना पिजरी पोलिंग स्टेशन तरातरेता अमुक हन्ना रिपोल तौननबा मणिपुर प्रदेश कांग्रेस कमिटीना चीफ इलेक्टोरल ऑफिसर दा वाकतख्रे आउटर मणिपुर पार्लियामेंट्री कंस्टिट्युएंसी की 19 सुबा लोकसभा इलेक्शन ngarang पांगथोखिबा मिखल अदुदा पोलिंग स्टेशन तरातरेता बूथ कैप्चर रिगिंग न चिंबा अयेत अपन कया थोखि हाइना मणिपुर प्रदेश कांग्रेस कमिटीना पेंदबा फोंदोकपगा लोइनना अमुक हन्ना मिखल पांगथोकपियो हाइना वाकतख्रे मणिपुर प्रदेश कांग्रेस कमिटी की माइकईदगी चीफ इलेक्टोरल ऑफिसर दा पिसिनखिबा वाकचे अदुदा ngarang पांगथोखिबा 19 सुबा लोकसभा मिखल अदुदा उखरुल असेंबली सेगमेंट दा लेबा पोलिंग स्टेशन कयादा नोंगमई कापगी थौदोक पोलिंग स्टेशन कयादा ईवीएम मशीन थुगाइखिबा वाफम कया थंबगा लोइनना वाकचे अदुदा ngarang नुंथिल पुंग 3 दगी मरी फावबदा चौराकना खुलाई पाइबा मियोय हुमफुद्रा मरफू पोलिंग स्टेशन सिंगदा चंगदुना ईवीएम न चिंबा पोलिंग मशीन कया येखाई थुगाइखि हाइरी कांग्रेस पार्टी ना हाइरिबा पोलिंग स्टेशन तरातरेत असिदा बूथ कैप्चर तौबा वोटर सिंगदा अकी अखंग पीदुना मखोइना पांबा मीदा नमदुना बोट थादा हनबा कांग्रेस पार्टी की पोलिंग एजेंट सिंगबु नमदुना पोलिंग स्टेशन दा चंगहनखिदे हाइबा थौदो सिंग असि फ्री एंड फेयर लेना इलेक्शन पांगथोकनबा लेरिबा पोलिंग एजेंट अमदी सिक्योरिटी पर्सनल सिंगी ममांगदा थोखिबा थौदोकनी ngarang pangthokiba outer manipur parliamentary election aduda 44 ukrul assembly constituency asida hariba thodok sing asi thokibani maram maduna election commission of india na hariba polling station sing asida amukhana report tawduna miyam da integrity leina bothada handuna achumba wayal phangan biu haina wakatkibani hairi प्राइम मिनिस्टर नरेंद्र मोदी बु लाइरबसिंगदगी लूट तौबा मियोय अमनी हाइना मालिक अर्जुन खारगेना फोंदोक्रे 19 सुबा लोकसभा इलेक्शन मरी लेनेना ngasi असम की बारपेटादा पांगथोखिबा पब्लिक मीटिंग अमदा सरुक यारदुना आईएनसी की नेशनल प्रेसिडेंट मालिक अर्जुन खारगेना बीजेपी न लुचिंगबा गवर्नमेंट असि लेवाग असि की डेवलपमेंट गा चानादबा गवर्नमेंट अमनी हाइना फोंदोकपगा लोइनेना प्राइम मिनिस्टर नरेंद्र मोदी अमदी होम मिनिस्टर अमित शाह ना पब्लिक सेक्टर सिंबु अंबानी अमदी अंदानी दा योंथोई हाइना मराल सिख्रे पब्लिक मीटिंग अदुदा महाकना मखा तारदुना लेवाग असि की गवर्नमेंट की मखादा लेरिबा रेलवेज रोड पोर्ट्स अमसुंग एयरपोर्ट कयाबु मोदी अमदी अमित शाह ना अंबानी अमदी अंदानी दा योंथोकली मसिबु लेवाग असि चौखटपा कौब्रा हाइनसु हंखिबगा लोइनना प्राइम मिनिस्टर नरेंद्र मोदी ना लाइरिबा सिंगदगी पैसा लूट तौदुना इना कैरा खुनबा सेंजाउ पाइबदा पीरी इना कैरा खुनबा सेंजाउ पाइबा सिंगदा तोनबा करोड़ लाख 13 पुदी कोकपीबा ngamlaga lamdam masigi lairaba longmi singdadi karigumba amata pikhiba leite haina फोंदोक्रे हाइरी कुकी खुलाई पाइबा सिंगना कापसिलकपा बॉम्ब पोखाइबदा सीआरपीएफ पर्सनल अनि लेखिद्रे बिष्णुपुर डिस्ट्रिक्ट की मनुंग चनबा नारायण सेनादा कुकी खुलाई पाइबा सिंगना कापसिलकपा बॉम्ब पोखाइबदा सीआरपीएफ पर्सनल अनि लेखिद्रे हाइरी थौदोक अदु ngasi नोंगाई पुंग 12 मिनिट 45 चटपा मतमदा कुकी खुलाई पाइबा सिंगना बिष्णुपुर डिस्ट्रिक्ट की मनुंग चनबा नारायण सेनादा हांगबा B28 बटालियन सीआरपीएफ आउटपोस्टा बॉम्ब यावना अकनबा मवोंगदा लंदारखिबनी हाइरी लाइवक थिबा थौदोक अदुदा 128 सीआरपीएफ पर्सनल अनि लेखिद्रे अमसुंग पर्सनल अनि अमसु अशोक अपन नंखि हाइरी
Laikhidraba CRPF personnel sing adudi Sub Inspector GD N Sarkar amadi Head Constable GD Arup Sai Kawi Hairi amasung Asok apan nangkraba CRPF personnel sing adudi Inspector GD Jedev Das amasung Constable GD Ataf Hussein Kawi Hairi Media report amagi matung ina ngarang kuki khulai paiba singna bom yauna akanba landa chatharakiba adu ahing nongyai pung 12 minute 45 dagi hauraga pung 2 minute 15 fauba atat akham leitana bom yauna yamna kanba mawongda nomai kapsilakhe hairi Laikhidraba CRPF ani asi rims ki mokta postmortem tauba matungda masa masagi poknafam lamdam Assam amasung West Bengal da aroiba mathau mangam pangthoknaba pukhragani hairi Manipur da thokliba irang asi chahi phajilakdaba fawba ing tapa hanjilagle haibagi mami amata udri haina kokomina phongtokre Manipur gi makok thongba civil society organization ama oriba kokomina lakliba me thagi tang ahumda lamdam asida kuki narco terrorist aggression in the state haina thonduna public meeting ama sumang lila sangenda pangthokani hairi Wafam masing asi pangthokiba press conference amada kokomi gi wangangloi khuraizam mathoba maitaina phongdokhibani Paumi singa unava atuda Government of India na Manipur da thokliba chahi fajilaklaba irang asida lauriba thodang sing asida pendava phongdokpaga loinana athuba matamda Manipur da tangdu leitaba hanjilaklagani haibagi mami amata uva leitri lakliba megi ahumda pangthokadoriba public meeting asida Ultimatum ama thambata natana lamdam masida narco terrorist singna chathariba aggression singa mari leinaba document amadi data longthokani hairi FMR sina kadai phu yongna thabak tawong min loi changsan gramnina ha loi changsan loi gramnina masigi changsak hana changsan gi ba mayami kamai khandok sigi haibasu laiba lenga asina amung mali miyamna punna khanabam thoi chaniriba ILPC kadai phu khoi mathok toribe haiji laiba khoi gi miyamna su ILPC chana gra harga implement kadai hu chumna toribe haibu khoi mun yinginabam changi loi yingjalaga skumba masagi lona pijariba pot myam je khoini chumna thabak chi pangthogadi khogi Manipur je khoi kanmada to mating oini auna aina aroibada haijeningi de khogi India na su geopolitics to buda masagi citizen oina lairiba sahi yamru humda gi mthakti mai keno oina citizen oina lerane sigi magi citizen ama oina khanba ngambagi matam dudi oire khallaganda akhoi je moina geopolitics to buda samna haibda miyamati khogi democracy oina ba moidu miyam du yana chatram honabda akhoi je bali haming oina sijina badi achauba aram ba phamam oiginin khanjai lairiba thabak che akhoi Manipura leminari ba puru khudi mangna adi maru oina Manipur gi political leadership miyam yamna khoigi wakhan munna khanba wakhan tanaba ama bang hunnabduna akhoi masi waroisin pusalku ngomoi akhoi punna wakhan taminara kana apumna ware umlominara kana masi thingnaragadi Manipur thoibo ini thodok khudi masi solution ba yagani haba khum tamjage Haukiba pung kunmari asida Manipurda pamdaba thodok thoktanaba security first na ching amasung tamda thiba humbagi thabak chathakre Security first na ching amasung tamda thiba humbagi thabak chathabada sob case ta haptuna puramba heroin powder gram chani ga kunthra ni pan ga konana miyoi manga fagat kre hairi faraba miyoi sing adudi wahida chahi ni fumapan Ruksana chahi kunmathoi Mohammad Abrar chahi kunthra Yumnam Ajit Kumar Singh amadi Pebam Maheswar Singh chahi kunthra nipani hairi National Highway to the Lamdam Masiki Tangai Fadaba Nongmada Changdaba Yadraba Polam Puba Gari Chahum Gani Funipan Hari Balambi Asida Apan Bayaudana Pusilaki Makhatana Pochai Pusilakdaba Kudong Tiningai Obama Fam Kayadasu Security First na Akan Bachixing Thorang Lokhatki Manipur gi district bumna makta pamdaba thodok thoktana bagidamak punna checkpoint chamaga kun tareta achat awong sing check tokbada chingnaba tam amasung chingda punna miyoi chamaga kunthra makpan phagatuna wahang pahong chathaki hairi Kuki khulai paiba singna Naran Senada leba IRB battalion headquarter da bom yauna chatharakhiba sakti lereba akanba attack ta CRPF personnel ani laikhidraba matungda ngasi Chuchanpur district ki manung chanba Khoren takta CRPF amadi Sikh regiment gi apunba security force na operation chathabada kuki khulai paiba singna sijinaramba bunkers ahum thugaibaga loinana khuchu khulai kaya fagat pangam le hairi
Chandel district ki manung chanba Saluk village da lin na chikpa nupa ama Assam Rifles na kanba ngamkhre. Ngasi Chandel district ki manung chanba Saluk village dagi nakhaite chahi kulhumdoi Mahu chenba lin na chikpadagi masada oba masada chikpana chingba torakpadagi Salukta leiba Assam Rifles camp ta pukhatlaba matung AR gi medical team na anti snake venom kaplaba matung da kanba ngamkhre hairi Mahaku Assam Rifles na kanbibagi damak Saluk village ki kunja singna thagat pasu phongdokhi makha tana layeng na bagi damak manak nakpa district hospital da pukre hairi Khun ngakpa laisram bomjagi asiba hakchang oina fangkre Imphal East district ki manung chanba Sagolmang police station na konba Sinam komda kuki khulai paiba singna nomai kapsinduna landarakhiba adubu khud handuna khun ngakliba Sinam Mamang Laikai dagi masagi chahi kuntrani thoi suraba laisram bomcha prem haina sukhangnaba miyoi ama ngasi ayuk pung mga taba matamda asiba hakchang oina fangkre Tha asigi tara mapandagi Thiva khangdana lerakhiba khangembam apamba singbu athuba matamda mari lenabo authority singna TV duna puthokpiu haina Joint Committee on Missing of Khangembam apamba sing Thangmaiban Khomdram Selungba Laikai ngasi wakat mifam phamkre Wakat mifam matuda saruk yakhiba Elangbam Joy Kumar na phongdorakpada khangembam apamba sing asi tha asigi haukiba tarik tara mapanda masagi voting rights piramnaba matung thiva khangdana lerakkhibani Masigi matungda tha asigi kulhumdoida club ahum amadi maira paibi loop ahum punsinduna Joint Committee on Missing of Khangembam apamba sing asi semduna Honorable Chief Minister N Biren Singh da unaduna apambana thokiba matam tha asigi April gi nungthel pung aniga minute kulhumdoi gi matungda CCTV footage sing thigatlaba matungda mahak sekmai lanthoktuna kangla tongbi gi Sandipur lanthokre khanglabada CM na sekmai gi OC kangpokpi gi SP Senapati gi SP na chingbada phone togduna apamba bu fangnana ba thina ba khangan khrabasu ngasi fawba thabak oina onthok piraktri karigumba red zone asibungak liba security singna mathau ningthina pangthok piramnabadi asigumba thokhaningdaba thodok asi thoklamdabasu yai haina pendaba kaya phongdorakli maram maduna makha tarakpada asigumba thodok asi amuk hana thoktanaba government ki maikaidagi appeal torakli apamba mangkiba numit nipani helaba fawda karigumba langla langjin amata fangdaba asibu pendaba phongdokladuna athuba matamda langla langjin thidokpidaba tarabadi apamba bu puthokpidrabadi langdam masigi CSO sing amadi maira paibi singaloinena makha taba khongjang sing jangsingnabagi damak sem sagani haina so phongdorakli Payengi amadi hojiki hariba akoi sengmagi maning thangba saruk makha thangba sarukta leiba awang thang sarukta leiba mafam sidane karigum phajana security taino lera kan changib se kanano thole isna karino karigum changbuno haibno phajana verify torga changan targadi hariba makha tana thongoeba aduna akoina appeal tawni government kitang lai thopodno khanba se akoi nungai jodi maramdi mi ama ngasi nipani sure tang tang panding nipani sujale nipani apani sujala sibukta akoi kaim langin phangda bai che machi akoi kitang penja deba aduna mani government akhai haijaning badi yam thuna thidokpio haibadi ma ki langaling do thuna thidokpiro targadi akoi makha tana manipur lai basi chosing imai bel sing tanaraga kari tor kadage kari khongjang changhung kadage do miyamna akoi leipak miyamna lepsa sungai khomjai thamjage buroida mana asi langin kanana lai ba khatura thidokpio phangna tibi Pigi bisa lagi pura bayar deh yang mengawal, mana suruh nu saja benda. Matam sangna cancer haiba anaba siga sagona duna leraklaba asibaga pangkhak oiruraba lamdam sigi ayiba KKY hengbamgi mapok numit ka mari lenena ngasi kaisam thong irom pukri mapal da leiba Avnagar gi home da leiba cancer patient sing amadi Achan gi gai korengai da leiba porei nawakon da leiba mama mapaga leminadraba angang singda acha athak sing tengbangkre Maitai ekhoi punsin si maipun United We Stand WhatsApp group na sinduna pangthokiba KKY hengbamgi mapok numit ka mari lenena chatkiba tengbang khongchat aduda group asigi senior member Rakesh Naurem Surendra Ningomba group asigi admin Bobo Khundrakpom amadi Joymati Kesi Gita Suresh Malemnganba Dr. Maibam Iten Romeo Leo Namairakpam Khoimu Basanta na chingba member kayasu saruk yakhi
ngasi ayuk pung nipan taba matamda abnagar da pangthokiba KKY hengbongi mapok numit ki thoram amada mahakna nungaiba wafum kaya phongdokpaga loinena cancer patient singda pukning thogatladuna haikibada cancer na nare haiduna pukning khak sontharoidabani cancer naba khudingmak hekta siragadabani haiba wakhal thadoktuna pukning chauthokna hingba ngamnanaba hotnagadabani aihak isamak chahi ani hena asibaga pangkhak oiduna leiraba punsini adubu ngasidi cancer bu maithiba piramladuna miyamgi marakta amuk hana tinba ngamlakpada thoidokna nungaibasu fawi aihakna anoba mapok amada nahongna na polakpa asimak ngasidi malemgi miyamda cancer haiba anabasi maithiba piba ngamle aikhoi khudingmakna masibu maithiba piminarasi haibaki paujel ama piba ngamle KKY hengbamgi mapok numiki thoram achanbigai korengaida leiba porei nawa kondasu ngasi ayuk pung 8:30 tabada pangthokibaga loinena angang singa apunba chaklen amasu chaminaki thoram maduda mahakna wafum kaya phongdokladuna haikibada children home da leire haiduna home gi angang singna kaidongnungda pukning sontharoidabani children home da leiramnaba miyoi kayana malemgi afawa mi kaya oikibagi wari nasisu tari hairi living example lama oiraga mayam wana thoga ai cancer ki anabasina maipu na mayung lariba patient singda nakoi kari gi ningan lagada ke ai khoi shu leiri aduga ate to ba nakoi support pi to mi ke ama thona phana loina chongthor kani ai khoi ningan ro shieba adugi voice ama loina ai am the cancer na WhatsApp group ama Facebook page sama suhangana ai hosi am kanna cancer patient sing unadana wari shanazari ngasi leima popom khunfam awang laikai Bishnupur district da thang tabu pamjaba nusijaba singi mifam hamang pangthokre mifam aduda huidrom prem kumar president huyen lalong thang ta association manipur na mayai tangbal da lengsin biki loinana oja hurem prem kumar na huyen lalong tha ta mahikol kauba thang ta academy ama hongnabi matung ina hangdokre ngasigi meeting da oja huidrom prem kumar na haikibada thang ta mahai yokhatpana aikhoigi khunai fazaraba chatna kanglon punsiron yumbalon amadi thaksi gasi asi kanjaba oigadoribani loinana huyen lalong thangta mahikol hangdokpagi thoramda laima bopam phunfam awang leikaidagi ahalaman ima iben iche ichal amadi thangta mahibu pamjaba sanajaningba naha kayasu saruk yakhi Imphal East ki Veterinary Department ki Joint Director ga khussamnaduna Lining Thau Village Level Federation Pauravi Clubs Development Committee Pauravi ni sinduna vaccination camp ama Pauravi Lining Thau Puthiba lampakta pangthokre ngasigi thoram aduda VQFMT gi hidak sing san singda kapki san humpu hena Pauravi Lining Thau Puthiba lampakta hidak kapluba matungda Pauravi awang leikaida yumthong changduna san humpu hena so hidak makhatana kapki hairi Sili lang liba singna Imphal East Veterinary Department bu thagat pa phongdorakle Malemgi mafam senba thungna pangthokna bagum Thawal dasu District Veterinary Office Thawal na sinduna World Veterinary Day gi thoram asi ngasi District Veterinary Hospital Thawal da pangthokare Veterinarians are essential health workers haiba hiramda pangthokpa thoram aduda Joint Director Veterinary P Gojendro Dr. Mohammad Fazur Rahman Dr. K Bojendro amadi Dr. KSH Daina mathang sina athoiba mithunglen thoram mapu amadi akhanaba mithunglen sing oina saruk yakhi athoiba mithunglen gi warolda Joint Director P Gojendro na haikibada yumda loiba sa sansing matam chana hida kapthokpa haibasi tangai fade maru aina mioi bai khoiga loina duna leiriba hui amadi hongdong singbu anti rabies kapthokpana aikhoi khuding maki afabo oigani maram masina yumda loiba hui amadi hongdong singbu matam chana anti rabies vaccine kapthoktuna rabies haiba leina asi muthatpada amato oina thodang longminasi haina Joint Director na miyamda appeal tawrakhi thoram adugi saruk ama oina yumda loiba sa san hui amadi hongdong singda lemna hida kapthokhi World Veterinary Day celebration observation asida
ꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯤꯝꯗꯤ health workers ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯁꯤꯒ ꯁꯝꯅꯅ ꯈꯨꯠꯁꯝꯅꯅ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯚꯦꯇꯤꯅꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯧꯕꯥꯜꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯃꯌꯥꯝꯁꯤꯡꯒ ꯂꯣꯏꯅꯅ ꯐ꯭ꯔꯤ ꯑꯦꯟꯇꯤꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯑꯃꯁꯨ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯔꯤꯕ मरी लेना वर्ल्ड बेसिस मरी लेना वर्ल्ड वेटरनरी डे का मरी लेना थौबाल अथोपा मयाई लेकाई PKDC क्लब अमदी वार्ड नंबर 6 की एक्स मेंबर लोइतोंबम नंद सिंह लोइनेना ऑफिस की मरु एबा मियोय सिंह खुसमनरगा युम द लोइबा हुई अमदी हौदोंगी एंटी रेबीज वैक्सीनेशन प्रोग्राम अमा अथोपा मयाई लेकाई फुरा कैथल कम्युनिटी हॉल दसु कापथोखरे हुई हुंफुद्रा निपान अमदी हौदोंग तरा तरेत पुना मरफुतरा मका वैक्सीन कापथोखी वार्ड नंबर 6 की वार्ड मेंबर ना सर्टिफिकेट चु मियाम द यंथोखी हाइरे धनमंजुरी यूनिवर्सिटी की वाइस चांसलर ओइना थौपुरंबा प्रोफेसर एन राजमोहन सिंह फेयरवेल पीबगी थौरम पांगथोखरे धनमंजुरी यूनिवर्सिटी की कॉलेज मंगा के प्रिंसिपल सिंगना पुन्ना खुसमनना डीएम कॉलेज ऑफ कॉमर्स की ऑडिटोरियम हॉल द पांगथोखिबा फेयरवेल थौरम अदुदा डीएमयू की मखादा लेरिबा कॉलेज सिंग डीएम कॉलेज ऑफ साइंस आर्ट्स कॉमर्स जीपी वुमेन्स कॉलेज अमदी एलएमएस लॉ कॉलेज की फॉर्मर प्रिंसिपल सिंग डॉक्टर नेविदिता लायलापम रजिस्टर अमदी फाइनेंस ऑफिस की विंकू डीएमयू ना प्रेसिडियम मेंबर सिंग ओइना सरुक याखी कॉलेज मंगा असिगी हौजिक प्रिंसिपल ओइना थौपुबिरी बसिंगना खुदोल तमदुना अरोइबा विदाई पिखी थौरम असिगा मरी लेनेना वांगांग लोइ सिंगना हाइखिबदा ओजा राजमोहन सिंगना सोसाइटी द पिरंबा कंट्रीब्यूशन मखा ताना पिबिदुना खुनाई असि अचुंबा मायोलदा पुबिरा उ हाइबगी लोइनाना याइफा पाउजेल पिखी BC ओइरंबा प्रोफेसर एन राजमोहन यूनिवर्सिटी असिगी मखादा लेरिबा कंस्टिट्यूएंट कॉलेज सिंग असिगी प्रिंसिपल टीचिंग अमदी नॉन टीचिंग स्टाफ सिंगी थौदांग थौरम सिंगदसु होनाबदा सपोर्ट तौबिरखिबगीदमक थागतपा फोंदोखे Manipuri University is one of the best university in the whole of Occidental working as a part of this Malaysia. I don't know it. I am very optimistic. Optimistic first. Saya berpikir dari hal sendiri. Kami lihat Manipuri masih macam tu orang yang baik semua menjadi masih tahu. Aduh misi orang ini. Dari zaman pada yang pasal itu menjualan kriminal. Asal mampu dia ada. Mami yang betul ada dan terdekat juga. International Peace and Social Advancement IPSA amadi Dark Day Observance Committee na sinduna kuntarulak suba Dark Day Observation lisingani kunmari pangthokre Major Khul Community Hall da pangthokpa Dark Day Observation aduda Jennings ki Director Dr. Laisrum Deven IPSA gi President Maivam Bisesor IPSA gi Advisor National and International Awardee H. Ibotomi Kuman Manipuri University ki Historian Retired Professor Naurem Joy Kumar Indigenous Peoples Forum Manipur ki President Social Activist Asang Kasar Jalairong United Committee Manipur Valley ki President Maivon Faumei Mao Union Imphal ki Advisor K. Sani Alexander na mathang sitna Chief Guest President amadi Guest of Honor oina saruk yaki थौरम असिगा मरी लेनेना इप्सा कंगलेपा की प्रेसिडेंट माइवम बिसेसोर फोंदोखिबदा ngasi dark day thoram asi pangthoklibagi pandamdi lamdam asigi hawrakliba mirolna aikhoigi puwarida kari thoki kari toki haiba asum kausilakpa asi nungaite ngasigi april 18 asidani british na aikhoi maitegi pakhang bayekba firal chingtharaga makhoigi firal chingkhatkiba numitni amadi tokhai tanariba nungsiraktribasing asibu punna tasinnabagi pandamda pangthokjabani haiki mahakna makha taraduna paliba sarkar nasu numit asibu maru oina lauduna holiday list ta hapiduna haujiki inkhalakliba angang singna mapa mapu singda haikat laikat tamba fangan biu haina su haiki charang na ba haigadra adigi sumba kaya tholakpase thoktana apunba unity amada masi saganabagi damakta Dark Day asi pangthokjabani aduga Dark Day asi di pangthokpuga iroinana aikoina ngasi hainingibudi lamdamsida leiriba aikoigi lengak loina chung asi aikoigi function jing asi yaubiramba matamda moina CRC
लौनी हाइरगसु मतम की लेथो चटकीबनी अदुबु ngasi अखोइना हाइजनी मुना ngasi की गवर्नमेंट असिनसु ngasi लेना असिनसु मरमदी अखोइना खुंगोमदे का हाइना पांथोई बसिदी अपिकपा केनो म चटकीदौरे अदुना अखोइ हारिबा अप्रैल के तांग 19 से सरकारना अखोइ मियाम खुदिंगमक सिंग असि अखोइ लाइकट ngमजनबा अमदि मपा मपुसिंग अदु निंगसिंगजब ngमजनबा अखोइ सरकारना हॉलिडे लिस्ट हापीदुना अखोइ से यूनाइट ओइना हिंबा ngमननबगी अमदि पुन्ना खंमिननबगी तंजादो लौजबनी हाइना मतांग सिदा समझे मणिपुर हांगदोक्लिबा प्री स्कूल स्टेट किड सेंटर अमदी फ्रेंचाइज की मखादा लेरिबा सेंटर सिंह MSF ना येंसिलगनी अथुबदा लेंगाकना चना कांगलोन सेमदुना चना हननब होनबियु हाइना मणिपुर स्टूडेंट फेडरेशन MSF की प्रेसिडेंट हिजम रोशन ना फोंदोक्रे वाफम मसिंग असि क्वा कैथल लेबा MSF ऑफिस ता पांगथोकपा पावगी मिफम अमदा फोंदोखिबनी महांगना मखा तारदुना हाइखिबदा मरी लेनब डिपार्टमेंट ना प्री स्कूल की चना कांगलोन लेतना तोंगान तोंगान बा स्पॉन्सरशिप की मखादा हांगदोक्लिबा किड सेंटर सिंग एसिबु लेंगाकना गाइडलाइन सेमदुना मदुगी मतुंग इना चना हनबा होनगदबनी प्री स्कूल सिंगी महैरोई सिंग अमदी महै मसिंग तंबगी अहानबा थाकनी प्री स्कूल अमगी महै सिंग निंगथीना तमलकपा महैरोई अमदी तमलक्तबा महैरोई अनि खेनगनी खुनाई अमा ओवनबा अमदी चाखलपा पुरकपा मतमदा महैरोई अमगी अचौबा थौदांग यावबना महैरोई अमगी अहानबा महै मसिंगी थाक ओइरिबा प्री स्कूल अंगनवाड़ी असि यामना मरु ओइ हाइखि ट्रांजिशन पीरियड अमा एजुकेशन अमा थमहोद्रबा मदु ओरगदी आंगांग सिंगदुदा हेना खुदोंग थीदबा कीबा मा लाखपगी फिबमदा लाखप याय आंगांग सिंगी खोइगी प्री स्कूल की स्टेज दा खोइगी मसागी ओइबा सेल्फ एक्सप्रेशन अखोइगी क्रिएटिविटी अमदी एम्पैथेटिक टेक्निक लर्निंग गुम्बा अदे सिंपैथेटिक लर्निंग गुम्बा अखोइगी इमोशनली अदगी मेंटली डेवलपमेंट फिजिकली डेवलपमेंट तहोद्रगदी असिगी मिरोंदा हेना खोइगी हंदब थाकता लेगदबा मा MSF उजबना मरम ओरकांदा खोइगी कांगलोल अमगी मखादा मणिपुर लेंगाकना मरी लेनब डिपार्टमेंट ना सेंबिरकांदा खिगी मसाइगी किड सेंटर सिंग असि येंसिनबिबदुनी MSF ना पामिबसि कैगुमा येंसिनद्रगदी खुनाइसिगी करोम चटकदोम हाइबदुनी अदुगा MSF नसु कोइ मसिगी मतांगदा कुपना नैनादुना कोइ थीदुना लापनी मे अहुमदा मैतै सिंगदा कुकी नार्को टेररिस्ट सिंगना फोंगना लंदारकपा नुमित असिना येलहौमी अखोइदा मिकअप थोकहले मरम अदुना नुमित असिबु अखोइना येलहौमी मिकअप थोकपा नुमित राइजिंग डे फॉर इंडिजिनस पीपल हाइना थोरम पांगथोकपियो हाइना मैतै रिजर्वेंस फोरम की प्रेसिडेंट तखेलंबम रामानंदना फोंदोक्रे वाफम मसिंग असि मणिपुर प्रेस क्लब की थांगजिंग हॉल दा पांगथोकपा पावगी मिफम अदुदा महागना मखा ताना फोंदोखिबदा लिसिंग अनि चमापन हुंफु तरेत की दिसंबर दा कुकी रिफ्यूजी चौवा इमुंग मनुंग का पुन्ना लाक्तुना मणिपुर दा खुंदा लैतासिन खिबगी वारी लैख्रे मसिगी मतुंगदा लिसिंग अमगा चमापन हुंफुद्रा हुंदोइगी अद्वाइदा चौवादगी लिसिंग अमगा चहुमरोमदा अमुक हेनगतख्रे मतम अदुदगी मतम अमदा बर्मा कोरंबा हौजिकना म्यांमार हाइना खंगनरबा असिदगी मिटोप मयाम अमा लाक्तुना चंसिलखिबदगी रिफ्यूजी की मसिंग असि असुकी मतिक हेनगतख्रे 2008 ता सु चटनखिबदगी ngасidi lamdam masigi demographic ta achouba homba ama laktuna phone singnarakpa hore mamang chahi gi me humda khanghodana kuki narco terrorist singna atamnana maitai singda khut tharaktuna landarakpa asi ngasidi misimina kaya yaure hariban numit me ahum asina aikhoibu mikap ama thokhale numit asibu maitai resurgence forum na yamna lumna lawbaga loinana numit asibu yelhomui mikap thokpa numit rising day for indigenous people haina mafam khudingda thoram sing pangthokpiu haina laibak praja miyam da haiki rising day for indigenous people yelhomui mikap thokpa numit haiduna thoram ama pangthokpiu haina adui manipur laiba miyam lamjingiba civil society organization sing amadi iramdam asigi praja singda appeal tawjani maramdi haiban nasi karigidamak mikap thokun mil haiban haibasigi matangda tawjani go apandi akoi 1976 dagi hona 1967 dagi hona brahma dagi changpa kuki refugee sing si asi yum changwa
Ini masing cawan masing ini kesempatan romusi India ki papan ini lapa refugee orang lalu di muda India ni citizen orang lalu agama tu dari tahan bahawa atau di matung lagi di Sinbiu hai wakam si Manipuri Lady Pacific Society Organization sing abadi lewat yang berjaya wakam dah aina apel terjadi. Mayai Lambi College Principal na form fill-up ki ahemba paisa handoktana matuna leire haina Facebook na press release tawduna phongdorakli. Mayai Lambi College ki Principal Dr. Y. Bihari na college asida tawning bata tawduna leire mahairoi singdagi examination ki form fill-up tagi paisa hena lawduna masagi aningba pamba chathaduna leire. Henjina lawsan kriba paisa sing adu mahairoi singna handokpina ba haijarubada handokani hairaga chahi ama fajilaklaba fawwa handokpidri Hari Hiram masigi matangda college asigi mahairoi amasung mahairoi ki lupsingna mama mapayangna kayarak yengsinbinaba Federation Student Organization Kangnaipak Fesokta wakalakpadagi chattuna principal masa unaduna wari sanabada oja asina lebak macha tadaba mawongda pakum pirakhi Thamoi sengna mahairoi singi damak kathokpaga loinana honajariba mahairoi singi lup ama oiriba Facebook bu lebak macha tadaba mawongda Wangang Lakiba Oja Dr. Y. Bihari na Masana Lub Asida Lale Haizagadabani Amasung Sarkar gi Makhada Leiriba College Amadi Achoba Thogai Puriba Oja Singna Masa Masagi Aningba Pambata Tawduna Leiriba Asi Haktengnana Yangsin Binaba Mari Leinaba Authority Singi Pukning Chingshinjari Haina Head of FESOKI Secretary Education and Library Y. Sumanta Luwangna Pudyak Piba Chirol Amana Khangalagli Oriental College Autonomous Zoological Alumni Association Amadi Yankhom Lerak Development Club na sinduna one-day awareness program on new opportunity in the field of forestry and agriculture haiba theme dangasi Tera Yankhom Lerak talaiba YLDC Community Hall da pangthokre Thoram maduga mari lenena Dr. S. Sanayai Madevi former HOD Oriental Zoology Department Amadi Advisor Oriental College Autonomous Zoological Alumni Association na phongdokhibada Matam gi pangthoktuna lakpa program oina ngasi outreach program asi pangthokpani program asi pangthokpagi maru eba pandamdi hauzik leiriba leibaki isu innovative idea maru oina science ki eba anoba gyan loksing kya pinenaba awareness asi college ki satra satri sing amadi akoibada leiriba club sing da piba awareness ni haina phongdokhe Zoology ini sifat family mana dalam nice hole. Dan zoology dalam nice hole. Orang macam-macam program yang macam kursi orang langkah. Nah, abang nasi ni kan mana mana office program mana tu lagi boleh buat mana tu bas buat mana tu lah. Aku juga tiba lagi bab mana tu ini organisasi nama tak pernah office program orang tu apa? Ada tapi awareness ni bani kasih naik pernah. Punya satu sendiri is club di Nansunda, koi alumni sina, terus kita alumni sina, when observe modify smooth problems, aduga ano innovative ideas, semua science ko posing, when our science is big enough, science ko posing dah pun nak tu masih ko, ibu paham lagi, masih semua program semua. Red Cross Society Infal East Branch Sinduna Ningthauzam Tony Singh Apokpa Ningthauzam Bobo Singh Uchekon Takhok Mapalda Leiba Masagi Chahi Kuntra Mathoi Suraba Mapok Kumonga Mari Lenena Blood Donation Camp Ama Jennings Blood Center Porompata Pangthokre Thoramasida Miyoi Tara Marina E Dan Tauki Hari El Kuberna Makha Taraduna Tonina Magi Wakhalol da Farok Liba Manipurda Igi Award Pathenariba Asi Karadang Oirabasu Men Khatnavagi Thongnabu Thagatli Loinana Khunai Asigi Naharol Singnasu Bardegi Mingda Matam Manghanba Maromda Paisa Tinghanbagi Chatnabi Thadoktuna Toni da Fariba Wakhalon Asigumna Farok Labadi Khunai Asina Thenariba Igi Award Pak Mapung Fana Mensinba Ngamgani Haibagi Thajaba Thamnaki Numit Marini Chupna, April Kuntra Fawa Chathagadaba, Tarelak Suba Wari Liba Cherao Festival, Lisingani Kunmari Amadi, Manipur Government Gi Directorate of Art and Culture Gi Chief Minister Gi Artist Singi Tengbang,
gi makhada chathagadaba workshop kum production on wari liba ahum fambi ngasidagi Assam gi Lanka People Pukri number 1 da leiba Gaurira Mandir da hodokre Thoramasi Repertory of Wari liba Manipurna Brahmaputra Valley branch hozai Assam ga punna khutsamnaraga senbani Assam gi maitai singi chatnavigi matung ina Ayukta Firal Chingkhatuna Brahmaputra Valley branch hozai gi President Khetri Mayum Vishnu Singna festival amasung workshop hodoke Nungthilda pangthokpa Afongba mifamda Lanka People Pukri gi Gawa Pradhan ki Sri Thiam Singava Singna Athoiba Atithi Brahmaputra Valley branch hozai Assam ki President Khetri Mayum Vishnu Singna thoram mapu oiki akhana bamithung amadi wangangloi oina saruk yakiba Wari liba Manipur ki Director Sri Takhelambam Syam Kanhai Singna phongdokkibada Wari liba Art Forum bo Manipur ki mapanda khundariba maitei singa punna pangthok chauthokna chaukhat minawagi pandamda chahi khudingi pangthoktuna lakliba manung chanba ngakpigani pangthoktuna lakhibagi manung chanba tarelak suba Wari liba Chairau Festival ase pangthokpani masigi mathakta mathang chahi ki awang nongpokta ahanbo oina North East Wari liba Festival ama Imphal da pangthoklagani haina authoki Festival asida Manipur dagi Wari liba ani Barak Valley branch Kasar dagi ahum amadi Brahmaputra Valley branch hozai dagi Wari liba taruk punna Wari liba taramathoi saruk yari Amaromda ngasidagi haudokiba workshop cum production on Wari liba ahum fambida Kasar amasung hozai branch dagi Wari liba nipan amadi Manipur dagi ama punna Wari liba mapana saruk yabaga loinana April 13 loisinba numita Kasar amadi hozai branch dagi khagalaba Wari liba aniga Manipur dagi Wari liba amaga punna Wari liba ahumna punna amukta faminaraga Wari liba ahum fambi pangthoknaba pandam thammi haina su workshop director Takhelambam Syam Kanhaina phongdoki Aroibada Moroiba pausing amuk hana pizari Polling station tareta amuk hana repol taunanaba Manipur Pradesh Congress Committee na Chief Electoral Officer da wakat kre Prime Minister Narendra Modi bu lairaba singdagi lut tawwa miyoi amani haina Malik Arjun Kharge na phongdokre Kuki khulai paiba singna kapsilakpa bom pokhaibada CRPF personnel ani lekhidre amadi Manipur da tholiba irang chahi ama fajilaklaba fawba eng tappa hanjilakle haibagi mami amata udri haina kokomina phongdokre Ngasigi oinadi Mami TV na sandok jaba Manipuri pau matang sida lusinjare mayambo mukahna khurumjari